English PAODAM ing tabili bising bohan bumukta dono mathing kunjesui na tan October na khurumjari ngasigi maroi pauda Mother's Day gi thorom pang thokduna Eco Park da u kaya thakre Single use plastic ki mahut chinba phigi khaw yen thokre amasung PM Modi na chair lodna high level meeting am pang thokre Mapungba pau miyam da pizari ngasi International Mother's Day ga mari lenana ima gi mingda malim ima gi damak opal thabagi thoram ama Manipur Government gi Department of Rural Development Panchayati Raj ki Manipur State Rural Livelihood Mission gi makhada semba mayeng lamjau gram panchayat ki manungda leiba Mangal Village Level Federation Hogjal Village Level Federation Lingjal Village Level Federation Lamjing B Village Level Federation Maying Lamjau Gram Panchayat ki amadi Alliance for Development Alternate Manipur Adam Headquarter Kaksing na punna sinduna ngasi Kaksing District ki manung chana leiba angan chingi nongsup thangba block Cherau Sing Eco Park ta pangthokre Kaksing da leiba 20th Sector Assam Rifles 46 Battalion Assam Rifles Divisional Forest Officer Thawal sponsor tautna pangthokiba uchara thabagi tharamadu da Thawal Forest Division ki Divisional Forest Officer Dr. Laisangthem Jisile Maying Lamjau Gram Panchayat Administrative Committee ki Chairperson Urikhinba Narjit Luang World Meeting Council Manipur State Unit ki President Langmaidong Higher Secondary School Principal Urikhinbam Kunjo Assam Rifles ki Makok Thongbo Official Sing Forest Range Officer Kaksing Huidrom Sundar Palel Waikhong Gongu Lamkhagi Bid Officer Sing Atai Staff Sing Adam Kaksing ki Secretary Ketrimim Surjet Mangal BLF Thaujal BLF Lingjal BLF Lamjing BVLF ki member sing Kaksing apun benupilo Kaksing kaitil apun bai malup ki kangbuna sergyaduna uchara kaya thaki uchara singado Thawal Forest Division da puthokpani Thawal Forest Division na puthokpani hari uthabagi tharam loiba matung da interaction program amasu anganjing Eco Park Kaksing gi main complex ta pangthokre loinena BLF mari gi lusingba singda Adam Kaksing gi yesi gi promotion tisar chu khudol tamki hari ngasi ayu pung tara tabada khoriro silop sanglen Lakhipur da malem imagi numit ka mailenena Manipuri chanura khorjai lob kasar Assam na sinduna tharam ma pangthokre tharamadu da macha kholgi President Shobam Ongbi Jayanti lana Mifam mapu amai thabak tagi potharabi Gram Sevika Irungbam Ongbi Prabhavati na athoiba mitunglen lunena thoksom Anjana Chief Vice President Macha Kholna phambak ta lengsin khibaga lunena maina chukutna tharam hauduki pangthokiba tharonga mailena yumnam mani Longjam Gopendro Ingudam Satichandra ngangom Basant Kumar Haibi Thabam Dirarani Sobam Ongbi Jayanti thoksom Anjana Hijam Bijoya amadi irungbam Prabhavati na chingbana tharonga mailena wangangki tharonga mailena sereng saidinaba maso pangthoki maduda kabitara matoina sarok yakhi Manipur Pollution Control Board Director of Environment and Climate Change IMC Kanglipa Cluster Level Federation Thambal Kongamadi City Police ki apunbatti mamana Khwairamban ima kaithel gi koibadagi Branded from the temporary market from the single use plastic polam sing fagalabamatung poyon bising the single use plastic mahochin biodegradable plastic figi kawamadi paper bag sing lemni and tokre is the rest April Tara Mangadagi Hoduna Tatharakli ba single use plastic thing bagi manung chanangase ayuk angan bedagi ulipok area dagi hauraka khwairamban Ima Kaithia Gia Koibada Chathakiba Drive Adu Manipur Pollution Control Board ki Member Secretary Dr. W. Roshan Amadi Environment and Climate Change ki Director Dr. T. Brajakumar Anina Luchingduna Chathakibani Single use plastic sizinaba leplasi haiba cheja yenthokpa yauna Chathakiba drive aduda lambi gi tongan mafamda insang mana masing chana polam amadi haira yonba singna sizinaramba masing yamnaba single use plastic sing fagatuna makhata na miyoiba amadi mahausa gi saktam da kai piriba single use plastic asi sizinaba amadi yonba tokna poktak pi ki tongda department gi maiki dagi purakli biodegradable plastic
Figi khao amadi paper bag sing adu lemna piramki ngasigi tharam aduga mai lenena Manipur Pollution Control Board ki member secretary Dr. W. Roshan na miyoi bagi hakchang amadi mahogsagi saktamda chauna kaiba oiriba single use plastic ki polam singbu thingnaba Manipur lengang state asidagi haukiba April 15 dagi hauduna baikhatliba khongthang asinga sidi khumang yamna chawshinba ngamle maruina plastic agency singi mathakta kan drive chathaduna mapalamdagi makhatana single use plastic pushinba thingnaba kan mathabak sing laukhatliba sida chauna mai pakpa ngamle loinana ngasi tawdiba drive asna hana dukandagi leikiba single use plastic sing adu khongatpadasu chauna mating oiragani loinana miyamnasu asigumba thingba thamkhraba plastic ki polam asi sijinaba amadi yonba lepiduna Department na yentholiba biodegradable plastic fee khaw amadi paper bag asi oina sijinabiu maru oina miyamna kaithelda pot leiba lakpa matamda yumnagi khaw ma pubagi channabi adusu amuk hanna hingat hansi loinana department gi maikaidagi su asiguma drive asi makha tanasu mai paktuba phawa chathakigani haiki Manipur asi yelhongoidagi hauna art and culture amadi sana khotnabagi lamda India ki atopa state chingdagi mangdil thaduna lakli ekogi yelhongoidagi leijaraklaba na chatnabi amadi masana kaya asi mutkidanaba amadi hena sakhwat hannaba mailenaba stakeholders singa puna tanaduna new education policy ki matung inna vocational training hangdokduna hawgalakliba mahairoi singda mahairoi Makhoigi haija singjari bakaya adu malemda uthok hannaba mathau taba thabak sing paikhatlagani haina education as ki secretary Naurem Parvin ngasi phongdokre wafama singasi in the National Center for the Art Ministry of Culture Government of India Regional Center Guwahati na mirror of whistle stop ka punna khusam nana senduna endangered folk song and musical instrument of Manipur High by Hiramda Numit Tare ni chupna Kakching da chatharakpa workshop kam documentation ki tharam amaloshin baga mailenena ikai khumnaraba mithungi warol piduna phongdokhibane Library and Information Center Kakching mipun changda pangthokhiba numit tare ni chupna participant humfutar na saru yadna chatharakpa workshop kam documentation loshin bagi ngasigi tharamaduda Manipur University of Culture ki Vice Chancellor Professor Paunam Gonindrona thobi mithung Jawaharlal Nehru Manipur Dance Academy Infagi visiting guru KHH Godadona Tharamapu Secretary MA OBC NSC and YAS and Education S Manipur ki Secretary Amadi Director MREDA ki Thopuriba Naurem Pravin IAS na ikai khumnaraba mithunglen IGNCA Regional Center Guwahati ki Regional Director Dr. Sapam Ranbir na organizer loina Dr. Nongmaithem Pramodini Professor H. Sudhir Kumar, Mutum Maniton, Dr. K. H. Rajiv Amadi, Dr. M. Damodona Special Guesting Oina Saruk Yaki. Tharam ki tongan folk song amasung musical instruments singi performance gas utki. Yelho furup singi hak fangnaba iram damasigi damak tarom daba thabak sing soyam laba thabak sing sumthoktuna RPI na mang Thaduna hotnaraga imalebak amadi yellow missing hak fangnaba honabada mai pakloidabagi maram leite maramasna Manipuri interest punna thabak tawminaraga maitei mitei bu SD list hannaba RPI na ahanba pandam thamlaga honagani haina Republican Party of India thwale RPI A National Secretary Maheshwar Thongnaudam na phongdokre Wapamasi RPI Athwale Manipur State Committee member oina thopuna bagidamak khallaba miyoi sing taramna opagi thorom ama ngasi palace compound da leiba maipagi hall da pangthokiba aduda TH Maheshwar na phongdokhibani magna makhata na hai RPI asi ahanbada karino haiba Manipur gi miyamna mapung fana khanglamdabani adubu imaleba kidamak yaifana bathabak tawdaba yade Yellow Missingi Fangdana Lady Bahak Fangandaba Yadi Haiba Wakalon Manaba Mui Singa Puna Katopa Magalunena Wanabadagi City Manipurgi Miyamna Sakangli Masidas Natana Ishiana RPI Sibo Regional Party Amo on a Sakang State Party Amo on a Tabak Tobangamle parties Nafiba Masi Europe Pada Sautopo Pawi
तोंगान तोंगान मफमदगी पार्टी असगी स्टेट यूनिट कमिटी मेंबर ओइबदा नतना लीडर अमा ओइरबा मियोइ सिंग यावरबदिना ngasidi party sna manipuri tawge khaliba thabak sing soitna mai paklagani haibagi ache patha du leiri haiki tharamadu da RPI atwali manipur state unit ke working president laiton jam haridas na tharamapu ona sarugya kebagalana manipur state committee ke member sing bulengyan amadi certificate pit nai kai khumna utke reorganize tawsida ngasi yamna chapojaba pojai tabsi do ngasi toki no family leader ka si yogi agadi akoi awol ba parake revolution parake khali ba koi wa lo yang kan dia ko ba ngasi ya ko hai ya ko ngasi ai makau dhani ha ke phato le Library and Information Center Kaksing na Nomajing Khudingi Pangthokpa Special Sunday gi chamanga kontra humdoi shuba edition da Maharoi Singi Martial Arts ki oja Jugesor Singh Khetri Mayunga wari watai saba amadi self defense ki practical session chathakre Grandmaster Jugesor asi World Wushu Federation Headquarter USA ki Executive Committee member ni amasong India Wushu Federation gi na chairman amadi managing director oina Bangalore da self defense ki oiba institute chalaina leiriba Maharoi Chaniro Masaru Yakiba Tharamaduda Pratima Diagnostic Center Kaksingi proprietor Narim Santi Kumana host Oiki Tharongi Manung Chana Kanaba quiz session amasu Chathaduna Jamna Kumkiba Maharoi Kulum the Sokana pricing su yentoki Miyam gi lusing basing punchilaga thabak tawdabadagi miyamna haurak labadi Lusing basing awaba oigani haina Rajya Sabha ki MP Leisem Basana Zawbana Fongdokre Wapamasi Imphal ki Yumnam Khunau Awang Lekai da leiba Gold Star Club ki MP Local Area Development Fund ki makhada naungna saba buildings sangaba ki tharom da Fongdoki bani tharomadu da ichang ki president oiramba N Rajendro Elias Boy Yunam Khunau Awang Singlu ki president HB Joy Khundrakpam Jila member Usham Indra Kumar Harauro Tangkham GP ki Pradhan TH Indra Kumar na chingba sarugyaki tharongga mailina MP Lesem Basana Zawbana makha takhibaja chahi tare khuntakpa Anglo Manipur war na chingba aikogi puwarida kanbalan kya thengnakibudu ngasi aikoina thengnaribasidagi tabanate lansing ngasi thokibagi amadi maithibagi maramdi matamdugi lusingbasing lingjin manadabadagini haibase puwarina taklabaso aikogi mirogi lusingbasingna khangdabakum tawri Miyam lusingbasing punchinaba haribasida tadabadagi miyam sarakna lusingbasingda onsilaglabadi khudongthiba nangani haujik leiriba lengakgi matangda mahangna makha takibada haujik leiriba PR gi lengakna Manipur gi su loisinba ngamloidabana athobada miyam gi lengak laklagani haiki Mamayam se oiriba miyam khawaba riba khawaba se yenga punjanba aduga lingjal manana ko thenamina ba yamna mathau tai na tumai lo na ta dara sumai sumai koi tawna le ga di miyam ki achoba penda ba ngai ta ba I hola ga di ko ma do bayu wa ga ni ha se sumai thanse Tharamadu da N Rajendro na Fonglokibada aikoi lingjel manadrabadi yeknaba thengnaba wagani haina akhang hai kyana harabasu miyangi mihut oriba MLA singi marakta punna thabak tawba ngamdabadagi lengak leiba ngamdaba haibasi tungi miron haujik leiba mihut sing ngakpirakloi leibaki luraba matam asida MLA masing kun mathoi leire thubada lemangak semlagani haina miyam wapang basina batawri MLA singi marakta lingjal manade haibasi mapal thorok tabana fai lengak semgi haibasu ngamlaba matamda semlo masing subasu natna lingjal manade takpasina yeknabana khudong chaba lawnabagi maram ohele haiki Lamdam asidagi mayai kaba nisa chaba yonba mapung phana thingnaba honabada magi lekaida leriba maira paibi club amadi lekaya dugi mioi singna thamoi singna thabak tawba changi haina nongpok lengak apunba nupi lop NLANL gi secretary nongthomam ongbi radamanina fongdokre Wapamasi ngasi lup asigi taramatoirak suba mapokumongi tharom ama kurai lamlong da leiba sangit kala sangam hall da pangthokiba tharamaduga mailenena fongdokibani tharamaduda nongpok lenga apumenupi lup ki president Yumlembam Ongbi Me Malaima All Manipur Social Reformation and Development Samaj Nupi Samaj ki president Thoksom Ongbi Ramani apunba Manipur
Kanba Imalup Amkilgi Advisor Khangembam Anandi Apunba Manipur Kanbalup Amkilgi President Laurembam Nganbi All Manipur Tami Chingmi Apunbalup ki President Yambe Momo Impalgi President Tingbaizam Ibeima Thobal Imagi President Sapambi Mola Annual Bisnupurgi President Laurembam Pramo Ichelgi President Tongbram Premita Machalai Magi President Wangkai Mayum Amushanana Atui Mitunglen Singh Oina Sarugyaki Thoramaduga Mailena NLANL Secretary Nong Tombam Ongbi Radhamanina Makhatarun Hai Manipur Hoki Bachahi Lisingani Kulhumdogi Me Humdagi Hauduna Toliba Lanasna Miam Nasidi Kam Tiang Nawana Ribasia to Matamda Manipur Lengakna Warshin Amapurakna Miam Tangduletana Hingana Bonagadabani No Manini no make up a lep Nairanga Sinium Tari Haiba Yaroi Hausi Relief Camp that Jangza from Loguna Liba Musing na Makogi Madam Dam the Handuna Tanguletana Hinglabata Iranga Sinium Tari Logani Lona Jingi Mapam Kayadana Maning Tamna Poppy Plantation Taudna Sandalambi Ori Duka Tampaking upon Singdana May Kabani Sakaya Fong Yonduna Tungi Yumbi Orakador Banahakaya Nishagi Ipak the Taudna Marai Chaitaba Lamtam Ama Oraknab Honari Masida natuna nupa oiba kaya na ahin manisha kaya sasin taksin duna imong manungi nupi angang singda onay bagi tawong kaya si tingna hona bada lamda masigi mayay kabanisa marupang namutit pamataw tayo hain lasto pong doki. Karmain tong nasimilon si Tagani Haibadi ako'y nupi lupa sina mapam da talaga ako'y kendan saba amadi ako'y ligi polang saba amadi ako'y duk saba mayam ang susentok lambi tong na bukon nari adugo nga si kangkong sayra balay ba kasi karang manungit tada ako'y tangdulay taba ako'y pibam amang ako'y kadagay haibase ako'y nga sige pali balay nga Kongbo che konda leiba puruk shobi laifam lengye koi mpham singda Committee of Civil Societies kanglei pak amadi koi bidalaiba maya pai club members singa ponduna chaba yaba haira amadi ucha thaba ki tharam mapang thokre u thaba ki tharam aduga mailena CCSK ge General Secretary Laikhuram Jayendana phongdorakpada Manipur da leiriba yelho furup singa sagona duna leiriba singda CCSK gi thongmi singna Chatna Jabaya Uyana Uja Tabaki Tabakaya Matang Chataduna Lakliba Dugi Manung Jana Nasi Uja Tabaki Tabakasi Pangtok Pani Luna Makata Sutongan Pam Sing the Lady Balai from Len Sing the Sujatna Uja Tabaki Tabak Jatakigan Highness of Fundoki. Matam kuina Manipuri Sahitya Parishad Jiribam ki office ama layam dabado handak Jiribam da Laklam Arts and Culture ki director K Dinamanina Jiribam ge Babu Parada Laiba Raja Ram Mohan Roy Library Office ta Manipuri Sahitya Parishad Jiribam ki temporary office oinaba Pirambagi damak director Bungam Khaletna Thagatli haina ngasi paumi singaunaba amada Manipuri Sahitya Parishad Jiribam ki president Chara Thoksom na phongdoraki Magna Makhata na haikibada Raja Ram Mohan Roy Library Office asi hauzik repairing tawduna yamna fajana thambire loyena manakta lariba library building asi su atuba matamda loshinduna thamna bahayari amasung atopa building ama lariba asi su guest house ama ohanduna art and culture ki guest house oina bahayri haiba wafam kaya su phongdoki aroibada Raja Ram Mohan Roy Library Office asi miyam larik paham ama oina ba thawrang tawre maramna miyam Raja Ram Mohan Roy Library Office Lakpina Larik Pabina Bible from Sufongloki, Nasiki Pau informed that Manipur Sahitya Parishad Jiribam General Secretary Asambam Nilima Devi, Vice President Amadi members in Susaryaki. Sahitya Parishad ki magi deidi koi roster tawraga minimum Parishad ki member ki minimum koi office na nuti hangna ba koi wakal thamjai admai tawra jiri prajana haiba library si kanam lobiyo haiba ofam si jaraga ai matang sida ofam si tenjeri Bisnupur SC MLA Govindas Konthojamge MLA Local Area Development Fund gi senphamna Bisnupur gi tunganba mafam anida saba community hall ani amadi fitness gym hauna bi matung ina MLA Govindas Konthojamna ribbon cut na sangar matung asi miyamna khushina kre Bisnupur ward number 1 da saba khongnang makha community hall da pangthok patharam da MLA Govindas Konthojam khongjang makha Community Hall Construction Committee Convener Ningthojam Rajendra Bisnupur Ward number 1 gi ex-councillor Wangkem Gula Bisnupur Municipal Council gi ex-chairperson Laisam Lolindro na athobi mitunglen singoina sarugyaki tharonga mailina Govindas
ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯀꯦꯔꯤꯌꯔ ꯑꯃ ꯑꯣꯏꯕ ꯌꯥꯔꯦ ꯃꯔꯝ ꯑꯁꯤꯅ ngasi sangaribा Sorarel Sabal Community Hall asi multipurpose hall oina sizinasi maru oina nat ki masana ma oiriba kang sanafam oina semgachi mahang asu angam mateng pangani athubada kang sanaba tamna bhonasi achangba senpham sing mahang na puthokani lonena haurakliba naha singbu meika ba sinjak singdagi kannaba sanabada mai onsinsi Manipur lengakna sanabung mai thanbada chahi amada lupa crore kunthra hena sading tawi maramasna sanaroi thoktaba maphamda mai thangumsi sanadaba matamda mai muthachi haiki ngasi MLA Govindasna Bisnupur Ward number 3 da Bisnupur Young Player Fitness Association gi area da nangna saba BYPFA Fitness Arena amadi Bisnupur awang da saba Sorarel Sabal Community Hall sangat na miyam da khushi nakhi Manipur ki Wushu Association gi sayed nabasina maram oiraga English ni taramapandagi yas department na piramba financial assistance sing piraktabana sanaroising na national amadi khelo India da saru yaba chatna honabada mama mapa oiriba imung kaya sa thok chachingi senpham sing puthokna ba honabada awaba kaya mayoknare maramasna atubu matamda mari leinaba singna solution ama purakna hona bigadabani haina Wushu athletes amadi guardian sing na ngasi palace compound da leiba hapta kangjei bung mamang na wakat nipam ama chathakre Wushu sanaroi amadi mama ba Singapore Junction kiba wakan phamadu da sarugya kiba guardian amna fongdokhibada Wushu sanaroi singasi Manipur gi wangmada sanaba chetnaba honabada mama pa singna senpham puthoknaba leitabagi sana kaithokpa yauna low inkol bandop thamba yaunare masida parents singi apunba body ama leitabana sanaroi singda khudongcha daba kaya ama hena mayoknari matam chana association leitabana sanaroi singna Khelo India sarugya ba Chatpada Manipuri sanaroi singbo makok mathang taba yaroi haiba wafam phawba thamlakhi chahi amada sanaroi amana chahi khuding oiba national championship federation cup regional Khelo India national team selection trials na chingba Manipur gi mapanda mari mangarak satna lakhi kanaguma imung kharadadi machani chatpasu yauribani haukiba chahi ani asida lamdam asigi irang asna maram oiraga national highway thingkhibana maram oiraga sanaroi sing flight ta chatpana tana top pambai leitabasna ahenba sel gi awaba polum oiragli maram asna mari leinaba singna kudong chadaba sibu khanbiraga tungi yumbi oiriba sanaroi sing gi khalaga miyeng changbina ba puni chingshilakli Maming lelaba sumang lila kanglop iramda Manipur Artist Association imagi nauna puthokpa lila aroiba phirep ngasi yairipo khoiromda phongkhre lila asi Professor Sapamna ibani amadi Chandra Jongthamna lamjing lamtakpani lila asi ki isai mai aiba ningombam tomba amasung AK Sarachandra Music Director Saugrabum Arun Singni ngasi fongliba lila asida mapungoina khunaya asida mayum palaba nupasingna mobile phone amadi social media gi mateng lauduna mara lejidrabi nupi singbu manghanduna sirana balambi da pubagi matangda uli lila utpaga mari lenana lila kangluba sigi secretary ningombam toman haikibada ima sumang lila dalasi political party amataga mari lenade amadi kanaguma amabu CM ohenba natraga ohendaba haiba wafam sida lila kanglub asigi maikidagi interest amata leite Handak sumang lilagi artist amasung aiba singna kanagumba misak amabu CM ohenbiu haiduna Chief Minister da aiba chero pisin kre haibadu imagi maikeida khanghauba leite amadi sumang lila council meeting tawduna khanakibsu leite haike makhatana kanagumba lila kanglup kharna makoi masagi lila sanaba matamda sanagi ngagi party ni haiduna praja miyamda lana pau sandotuna ima lila kanglupu lana uhanba yaba thawong chathaba yaropasi laibak thibani matungna tawbidanaba mailenaba singi puning singchilakle State asigi tongan ba isu kaya sa yaramba ki mathakta BJP sugnu mandal gi tam anirak President Oiramba Abuzam Ibo Tomimna manung matam sadna lekhidabagi awaba fungdokpa mifam amang asi pangthokre BJP sugnu mandal na sinna kajing kuno hizam angom lekai da pangthokpa tharamadu social worker M Binod BJP Sugnu Mandal ki President M Nabachandra amadi Wangu GP ki Pradhan L Deben yauna maruoiba miyoi kyana saruyaki Tharamaduga saruyaki bas singna lekhidabagi mafam dai kai khumna utpaga lunena lekhidaba luching basna lauramba tongan mathaudang singa mukhana ningsingki
Red Zone oina leiriba kumbi asigi manung chenba saiton hayai kondagi chahi ani henjilaklaba irang asida masamaki lekai lamdambu kanjanaba khungak na leijaba nongthomba mairaba chahi kunmanga apokpa en mani amadi nirmalagi machanupang ngarang NIA na mayumdagi fakiba adu condition amata yawna thadokadabani haina saiton hayi konda ngasi miyam khongjang jangsun khre wakan phamatu da saruk Wakan famatuda kun ngakpa phaba yaningde phakiba kun ngakpa khudakta thadokadabani kun ngakpa da paliba case khudakta handokadabani micham phaba yaningde mairaba condition amata yawna thadokadabani haiba kholau sing lauki khongjang aduda saruk yakibi hayai kon meya paibi secretary ahibamba vidana hai nongthombam mairaba asi mayum makai panduna macha musu leirabani ma singarang tang tarada hayai kondagi khangkhangudna NIA na mayumda laklaga arrest memo amata piramdana phabikre mara leitaba icha sibu thadokpirau asuk kuiraba lana sida mayokna river region on leiriba pham sida ichin inau ima icha mayamgi punchi amade lantum kaya kanduna ngasi phawba hingminadna lekai lamdam khungang asibu ngakna awana puduna leiriba asida NIA na mangonda charge ama tawsilaga icha phakiba si mama ama oina yamna nungaite amadi pende icha si kariguma condition amata yauduna athubada thadokpiu haiki मैम हिंगनरगा असुक यामना अवाना पुरगा लेजबसिदा असिसिदा एनआईना मंगोंदा सा समखक तौरकांदा इसा फाबिखेबसे ममा मोइना अखोय यामना नुंगाइजदे अमदि पेंजदे मसिगिदमक्ता अखोय मैम ngasi press ke khuthangda haijari isa isam sanjaba isa se sa samta yaudana thadokpir Masigi mirol amadi tungi mirol na iramda masida leiriba miyamda lamdam masibu hena khangminanaba honaba amasong imalebak bu hena nungsijaba madi hena wahanthok leiba lamdam ama oinabagi pandamda ngasi ethno heritage council herikona sindna jiribamgi babu parada leiba RK Sanatombi Devi Vidyalaya campus ta khangminasi iramdam haiba quiz competition ama pangthokre ngasi quiz competition asida class 9 dagi 12 fawbagi manungda leiba mahairoi singna miyoi ahom na team sabna punna team nifunipan romna ki loin lak liba mi tangta tarung asida foundation diga mailena pangthok liba quiz competition asigi prize mana mathum sing yenthokani masigi matang da ethno heritage council herikoni convener Sanjam Sainik Kumar na haikibada program asi haukiba income jalisingani taradagi ngasi fawba herikona sinduna chai khudingi lepna competition pangthok tuna lakling asidi hanboina Juribam district ki RK Sanatombi school ki campus ta pangthok jabani hariba competition ase handak chahida natna lakadriba chahida su hena mapung phaba sata singi mahari singi interest ma pung phaba quiz competition asi sinbangam gani haiba si Herikon Juribam district ki site gi miyam thajaba thanlakle Kerjing Kuman Semgatpa Committee Vice President Odna Thawayang Chen Chongduna Hotnaramba Kaksing Makhale Kaidagi Oja Khetrimayum Tombi Singna Ikhang Khanghautana Haukiba Tha April gi Tang Kumapanda Lekhidabada History Society Kakinga Thamoi Shokna Nungaitaba Fongdorakle Oja Khetrimayum Tombina Lekhidabada Awa Fongdokpagi Mifam Mangase Me Taramathoi Nomajing Numikki Ayuk Pung Nipan Taba Matanda Kaksinggi Uyok Singda Leiba Liklai Pana Loisanggi Mipunchangda Pangthokhi Hai Mifamado History Society Kaksingi President Laishangtem Biren Kumar Singh Amadi Kerjing Khubam Semgatpa Committee ki President Nongmaitem Roton Singh Anna President Member Singh Oiki Tharamaduda Sarugya Kiba Singna Oja Tombi ki mitamda Leikatna Ikai Khuna Utki Amadi Semiba Mapugi Nakta Leikidabagi Thawana Ingna Chikna Leunaba Thawinjakhi Lolena Dr. Nongmaitem Pramodini Naurim Priyo Kumara Madi Khetri Dririn Leikidraboza Tombina Miyamgidamak Tauramba Thabak Singi Maramda Wangang Ki Amadi Sarugya Kiba Singna Min Anitumna Lefna Su Awa Fongdoki Kaksing Gilabuk Sing Dai Sing Purakliba Kaksing Ithei Khongi Manung Amasung Mapada Napi Mayam Hawlilakna Ising Fadina Chembangam Dabadagi Kaksing Ithei Committee na Sinduna Napi da Kapsinduna Kaksing Ithei Khong asi Sengdokpa Haukre Kaksing Ithei Committee ki President Yengkhom Achong na Fongdorakpada Kaksing Amasung Akoibagi Loko Singda
ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯀꯛꯆꯤꯡ ꯏꯊꯩ ꯈꯣꯡ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯨꯇꯤꯟ ꯋꯥꯛ ꯑꯣꯏꯅ ꯀꯛꯆꯤꯡ ꯏꯊꯩ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯍꯦꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯊꯩ ꯈꯣꯡ ꯑꯁꯤꯒꯤ ꯈꯣꯡꯅꯨꯡ ꯑꯃꯗꯤ ꯃꯄꯥꯜꯗ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯖꯤꯜꯂꯛꯄ ꯑꯁꯤꯅ ꯀꯛꯆꯤꯡ ꯏꯊꯩ ꯃꯔꯨ ꯄꯤꯀꯞ ꯋꯦꯌꯔ ꯗꯥꯝꯗꯒꯤ इसिंग पुरक्पदा अवाबा ओइरे मसिदगी कोकनबा कक्सिंग इथै कमिटीनि सिल्लगा लौमी वॉलंटियर मयांग पुलगा ngasi napi hida kapthokna sengdok hौबनी याइबा मखै लबुकसिंगदा इसिंग लोइना यौहन्नबा कमिटी असना होनजरी असौना मखा तारदना कक्सिंग इथै मरु पिकअप वेयर डामदगी हौरगा लौसी पात तारिबा किलोमीटर 35 रोम सांगबा इपाई पुसिंगना सेंबिरंबा इथै खोंग असना कक्सिंगदी थवाई ओइरिबनी इथै खोंग असिगी मपालदा ताबा चिंगमी तमी कयाना ते हिरम कयादा खोंग असिगी इसिंग सिजिनबगा लोनेना कक्सिंगी लबुकसिंगदा चाही चुपा इसिंग फंगहंदुना लौ सिंगुबगी पोथोक मरांग कायना पुथोकपा ngamhalibani मरमदना कक्सिंग इथै खोंग असिगी मसागी लेजरिबा लम लेंगना लेहनबगा लोनेना इसिंग खोंग असिदा अमोट अकाई प्लास्टिक बोतल न चिंगबा थादबिगनो लुनाना थंबा इसिंग फजना चहन्नबा होनबदा पुमनमकना मतेंग पांगबियु हाइके अचौना मखाताना फोंदोखिबदा मियोय लाख कयादा कानबा पीरिबा कक्सिंग इथै खोंग असिगी मफम कयादा फिबम यामना सोक्सिंबा उरे कक्सिंग इथै कमिटीना सेमगतनिंगलबसु फन मतिक चांग लैतबना सेमजिम ngamdana leire हिरम असिदा मैलेनबसिंगना मिदेंग चंगबिदुना कक्सिंग इथै खोंग असिबु सेमजिनबियु हाइजरकले टॉप डिफेंस एस्टैब्लिशमेंट गलोनेना प्राइम मिनिस्टर नरेंद्र मोदी ना चेयर लौदुना महाकी युमदा हाई लेवल मीटिंग पांगथोखरे मीटिंग अदुदा सरू याखिबसिंगना अदुदी डिफेंस मिनिस्टर राजनाथ सिंह नेशनल सिक्योरिटी एडवाइजर अजित डोवल चीफ ऑफ डिफेंस स्टाफ जनरल अनिल चौहान अमसुंग ट्राइज सर्विसेस चीफ सिंहनी मीटिंग अदो हौजिक ओरि पाकिस्तान गा लोन बंगम खैदा उंखतनरिबा अमदि सीजफायर बो नौना थुगायरकनि मनुंगदनी सीजफायर अदो अहानबदा यूएस प्रेसिडेंट डोनाल्ड ट्रम्प ना थांग नुमित्ता लाउथोखबनी मतुंगदे इंडिया अमसुंग पाकिस्तान नोमै कापनबा अमसुंग मिलिटरी एक्शन लेपनबदा यानकी एक्सटर्नल अफेयर्स मिनिस्टर जयशंकर ना फोंदोखिबदा टेररिज्म की मायोक्ता लेपगी चपचा फिरेप लई अमदि टेररिज्म गदी कैदोंगदा यासनबा तौरोय यूएस वाइस प्रेसिडेंट जेडी वेंस ना हाइकी वफमगी पाउखोमोइना पाकिस्तान ना करिगुमा खरा तौलबदी इंडिया ना मदुदगी हेना मांग ताखनबगी पाउखोम पीगनी सानबगी पाउदा शेख बाबू मचा मेमोरियल ट्रस्ट ना स्पॉन्सर तौबा मदी ऑल मणिपुर फुटबॉल एसोसिएशन ना सेनुना पुन्ना टीम 19 सरू यादना ग्रुप अनि थोना खाइदोगना लमलोंग आर्टिफिशियल टर्फ ग्राउंड चथरिबा अनि शुबा प्रीमियर लीग लिसिंग अनि कुनगा कुंतरो की ngasi सानकीबा मैचता ASUFII माउ अमदी KIYC खेत्री अवांगलेकाय अनि ना अकन ममोंग लंबा तौंगदुना सानकीबा मैच अदुदा टीम अनि मकना अपीबा मतंगी मनुंगदा पांचल अनि चनदुना ड्रॉ ओइख्रे लुना लीग असिगी हयेंगी हानबा मैच ओइना अयुकी पुंग 8 ताबा मतमदा SSU सिंगजमे अमदी राव लमलोंग थोंखोंग अनि सानरबा मतुंग नुंथिलगी पुंग अमा ताबा मतमदा UDO हाइंगांग अमदी UCFA चांदेल अनना नुंथिलगी पुंग 3 ताबा मतमदा AFC अंगथा अमदी IYFC इम्फाल अनि लमा तौनिलगन हारि डिस्ट्रिक्ट कांग एसोसिएशन जिरिबाम सिन्ना दिबोंग खुनौगी कम्युनिटी हॉल दा कांग खुतराना सरुक यादना सानरिबा हानबा थिंगना पारीपुरी एंड इचिल इनाउनिंग सिंह मेंस कांग टूर्नामेंट सिंगनी कुनमंगा गे ngasi सानकीबा मैचता SAYCA ना इचिलबो पांजल कुनमाथोय तरुकता माइतिबा पिक्रे हयेंग नुंथिल पुंग अमताबा मतमदा SAYCB गा LEC गा सानगनी ngasi मैच असिदा SAYCA अमदी इचिल अनिना सानकी SAYCA ना टॉस गमदुना माइकई खनकी अदुगा इचिल क्लब ना कांकापा हौदना साना भाउकी हा ममंगदा SAYCA ना इचिल क्लब तगी पांजल तरा अहुमदा मांगजल थादना लेकी हा मतुंगदा कांखुत अनिमकना यामना कन्ना कांग कापना की अदुबो अपीबा मतमदा SAYCA ना इचिलबो पांजल कुनमाथोय तरुक तमाइतिबा पेकी ngasi मैच असि TH मंगी सिंगना रेफरी अदुगा के मंगलेम सिंह अमदी TH हेरोजित सिंह ना स्कोरर अमदी रिकॉर्डर ओइकी मणिपुर स्विमिंग एसोसिएशन MSA ना सिंदुना चथरपा 39 सुबा
State Aquatic Championship lisingani kunmanga nini janba numiki tungan event sing Imphal East ke manung janna leiba Kongwet Standard College ta pangthokre nini janba numiki match hawdopagi thoramda Manipur Swimming Association ke president T Thauba Singh amadi Secretary Maibam Lokeswar su saru yakibaga loina Manipur Swimming Association ki technical officer singna match sing conduct tauki ngasi ayu pung 9 makhai dagi hauraga 13 phawa chathakiba championship aduda 200 meters backstroke 100 meters backstroke 100 meters breaststroke 100 meters 50 meters breaststroke 200 meters freestyle 100 meters freestyle amadi 200 meters individual medley da punna sanaroi humputana saru yaki Huikap ningthau lai lampak ta punna tim tara humdoina group mari thokna khaidutna mamang tha April 10 dagi chatharakhiba tara tare laksuba village open 9th A side football tournament ngasian roya sigi emile thaunaujam siam kumar na sip case oiduna losin khre football tournament losin bagi tharamadu dang tha GP ki chairperson administrative committee thia manihal Imphal East 2 city block kairau pitri block development officer takhelamam inauyema Panchayat Secretary Laurembam Tikendrajit amadi social activist thiam loyangamba maitina thubi mithunglen sing oina sarugyaki Lorina Huikap upon Belesabi Singna Nakyo Bazagoishu Utki Amadi tournament duge final match oina YFC B Huikap Amadi Victoria Ply FC Yambim Anina akan memong dalam batang ngaduna sanaki match aduda YFC B na Victoria Ply FC Yambim bu panjul ani amada maiti bidna ta direct laksuba Village Open 9th Asia Football Tournament mapu YFC B Huikap na oikre Arabida Mariupau amuhana bizare Mother's Day ki thoram pangthokna Eco Park ta ugya thakre Single use plastic ki mahut chinaba figi khau yenthokre amasung PM Modi na chair logna high level meeting ama pangthokre Image PAODAM pizaba ngasi gidi matang asilo shinjari meeting tabri basing ba amukha na khurumjari